ꯈꯨꯗꯣꯜ ꯃꯄꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯊꯝꯖꯒꯦ, ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯤ ꯅꯆꯦꯅꯤ, ꯅꯆꯜꯅꯤ, ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯅꯝ ꯂꯥꯡꯗ ꯊꯨꯔꯕ ꯃꯔꯥꯜ ꯏꯔꯩ ꯂꯩꯇ ꯃꯥꯕꯨ ꯃꯔꯥꯜ ꯄꯤꯔꯤꯕ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯍꯥꯏꯖꯕ ꯉꯝꯗ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯇꯨꯝꯄꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯪꯅꯤꯡꯗꯕ ꯌꯥꯖꯅꯤꯡꯗꯕ ꯃꯔꯥꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯉꯝꯗ ꯂꯦꯞꯇꯨꯅ ꯈꯥꯡꯖꯕꯗ ꯇꯥꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯦꯟꯗꯅ ꯁꯥꯎꯅ ꯆꯩꯔꯛꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯨꯕꯗ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯥꯝꯖꯕ ꯉꯝꯗ, ꯅꯨꯄꯤ ꯃꯥꯕꯨ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯐꯥꯎꯕ ꯉꯝꯖꯗ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯦꯝꯕꯤ ꯁꯅꯥꯅ "ꯅꯪꯅ ꯑꯁꯨꯝꯕ ꯃꯑꯣꯡꯗ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯅꯪꯕꯨ ꯊꯥꯖꯔꯨꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯁꯤꯒꯤ ꯃꯔꯥꯜ ꯑꯣꯏꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯁꯤꯒꯤ ꯃꯔꯥꯜ ꯑꯣꯏꯅꯔꯣ ꯅꯪꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯍꯥꯠꯂꯤꯕꯁꯦ? ꯍꯥꯏꯌꯣ, ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯅ ꯂꯩꯃꯥꯏꯗ ꯀꯨꯟꯊꯗꯨꯅ ꯀꯞꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯒꯠꯇꯨꯅ ꯊꯦꯝꯖꯤꯟꯖꯕꯗꯨꯁꯨ ꯊꯦꯝꯖꯤꯟꯖꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯄꯦꯟꯖꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯃꯥꯕꯨ ꯌꯦꯡꯕꯗꯨ ꯅꯠꯇꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯂꯤꯁ ꯈꯔꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯝꯉꯥꯟꯕꯕꯨ ꯈꯨꯗꯛꯇ ꯍꯦꯟꯀꯞ ꯇꯧꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯦꯞꯂꯝꯕ ꯄ꯭ꯔꯂꯤꯟ ꯆꯪꯂꯛꯇꯨꯅ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯅꯨꯄꯥ ꯑꯁꯤ ꯄꯨꯕꯤꯈ꯭ꯔꯣ, ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯆꯔꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗ ꯑꯣꯏꯅ ꯄꯥꯝꯖꯩ꯫ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯋꯤꯠꯅꯦꯁ ꯑꯩ ꯏꯁꯥꯃꯛꯅꯤ꯫" ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯌꯧꯊꯣꯛꯄꯤꯔꯛꯂꯣ", ꯄ꯭ꯔꯂꯤꯟꯅ ꯍꯥꯏꯈꯤ꯫ "ꯍꯣꯏ ꯁꯥꯔ꯫" ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯝꯉꯥꯟꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯂꯤꯟ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯍꯟꯗ ꯃꯅꯤꯡ ꯊꯨꯡꯂꯦ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯃꯇꯥꯒꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯏꯊꯣꯡ ꯁꯠ ꯍꯣꯡꯈꯤꯗꯨꯅ ꯂꯩꯁꯤꯜꯂꯛꯂꯤ꯫ ꯀꯅꯥ ꯂꯩꯇ ꯀꯞꯂꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯊꯦꯝꯂꯛꯏ, "ꯏꯃꯥ, ꯌꯥꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄ ꯃꯥꯕꯨꯁꯨ ꯁꯣꯏꯗꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯒꯅꯤ꯫ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ꯫ ꯂꯦꯝꯕꯤ, ꯁꯦ ꯀꯞꯂꯅꯨ꯫ ꯅꯪꯅ ꯀꯞꯂꯒ ꯂꯩꯔꯒ ꯑꯁꯣꯝꯕꯤ ꯏꯃꯥꯅ ꯀꯔꯝꯅ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯄ ꯉꯝꯒꯅꯤ? ꯀꯞꯂꯅꯨ, ꯌꯥꯔꯦ, ꯇꯣꯛꯂꯣ꯫" ꯑꯁꯨꯝꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯂꯤꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯃꯥꯌꯣꯛꯅꯅ ꯐꯝꯗꯨꯅ ꯄ꯭ꯔꯂꯤꯟꯅ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯊꯧꯗꯣꯛꯁꯦ ꯅꯨꯄꯥ ꯑꯁꯤꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕꯅꯤ꯫ ꯁꯥꯔꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯁꯥꯒꯤ ꯃꯔꯥꯜꯗꯣ ꯈꯪꯖꯕꯅꯅꯤ꯫ ꯃꯍꯥꯛꯅ ꯕꯕꯥꯁꯨ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯒꯤ ꯏꯟꯊꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯔꯝꯅ ꯑꯁꯤꯅꯤ, ꯂꯦꯝꯕꯤ ꯍꯥꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯁꯤꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯃꯥꯒ ꯅꯨꯡꯁꯤꯅꯩ꯫ ꯑꯗꯨꯕꯨ ꯕꯕꯥꯅꯗꯤ ꯌꯥꯗꯦ꯫ ꯅꯣꯡꯃꯗꯣ ꯕꯕꯥꯅ ꯃꯥꯕꯨ ꯂꯝꯕꯤꯗ ꯊꯤꯅ ꯉꯥꯡꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯀꯥ ꯍꯦꯟꯕ ꯈꯣꯟ ꯈꯔꯗꯤ ꯊꯥꯈꯤ꯫ ꯑꯗꯨꯅ ꯃꯥꯅ ꯕꯕꯥꯕꯨ ꯁꯤꯡꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯄꯨꯝꯕ ꯈꯪꯗꯕ ꯂꯦꯝꯕꯤꯅ
ꯃꯥꯕꯨ ꯌꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩ ꯂꯩ ꯈꯪꯈꯤꯗꯕꯅ ꯁꯣꯏꯕꯗꯒꯤꯅꯤ꯫ ꯍꯥꯏꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯅ ꯍꯣꯔꯦ ꯈꯪꯂꯛꯄꯗꯒꯤ ꯑꯩꯕꯨꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯅꯥꯀꯟꯗ ꯈꯤꯜꯂꯤꯕ ꯒꯝꯂꯥ ꯑꯗꯨꯅ ꯀꯣꯛꯁꯤꯗ ꯊꯣꯝꯂꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯀꯤ ꯑꯁꯣꯛꯄ ꯑꯗꯨ ꯎꯠꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯔꯤꯄꯣꯔꯠ ꯈꯔꯁꯨ ꯄꯤꯁꯤꯟꯈꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯏꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯕꯗ ꯇꯥꯈꯤ꯫ ꯄ꯭ꯔꯣꯂꯤꯟ ꯂꯝꯉꯥꯟꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯎꯁꯤꯠꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯀꯅꯥꯅꯣꯗꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯨ ꯅꯃꯤꯠ ꯄꯦꯟꯅ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯅꯃꯥꯡꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨꯁꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥ ꯄꯣꯛꯀꯅꯤ꯫ ꯃꯥ ꯑꯩ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯒꯤ ꯁꯛꯇꯝꯗꯨ ꯅꯪꯕꯨ ꯌꯦꯡꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯄ꯭ꯔꯣꯂꯤꯟ ꯅꯠꯇ꯭ꯔꯦꯗꯅ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯪ ꯑꯩꯒꯤ ꯑꯔꯣꯟꯕꯁꯤꯗꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯈꯪꯍꯟꯈꯤꯒꯅꯤ? ꯅꯪ ꯑꯩ ꯅꯠꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯂꯦꯡꯕꯤꯕꯨ ꯄꯨꯗꯨꯅ ꯏꯆꯥꯒ ꯂꯣꯏꯅꯅ" ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯀꯅꯥꯁꯨ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ꯫ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯩꯅ ꯂꯩꯅ ꯂꯝꯉꯥꯟꯕꯒꯤ ꯅꯥꯀꯣꯡꯗ ꯋꯥꯍꯩ ꯈꯔꯅ ꯇꯠꯇꯅ ꯅꯤꯟꯗꯨꯅ ꯂꯩꯔꯤ ꯉꯁꯤꯁꯨ꯫ ꯅꯪꯒ ꯅꯨꯡꯁꯤꯅꯔꯨꯕ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯑꯩꯁꯦ ꯚꯥꯞꯀꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯅꯨ꯫ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯏꯁꯥꯅ ꯊꯋꯥꯏ ꯊꯥꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯋꯥꯍꯩ ꯑꯁꯤꯅ ꯃꯥꯕꯨ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ After 3 years. ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯏꯃꯨꯡꯗ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯅꯩ꯫ ꯌꯥꯡꯕꯅ, "ꯍꯥꯏ, ꯅꯈꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" ꯄꯨꯟꯁꯤꯕꯅ, "ꯂꯣꯏꯔꯦ ꯄꯥꯕꯨꯡ." "ꯀꯩꯅꯣ ꯐꯤ ꯑꯊꯥꯕ ꯈꯔꯁꯨ ꯄꯨꯔꯛꯎ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯩꯌꯨ ꯍꯥꯏꯔꯛꯂꯕꯗꯤ ꯑꯃꯨꯛ ꯆꯠꯅꯗꯅꯕ." "ꯍꯣꯏ ꯄꯥꯕꯨꯡ." ꯅꯟꯗꯤꯂꯥ ꯆꯦꯟꯊꯣꯔꯛꯇꯨꯅ, "ꯕꯨꯡꯉꯣ ꯒꯥꯔꯤ ꯊꯧꯗꯣꯔꯛꯎ, ꯆꯠꯂꯣ." ꯄꯨꯟꯁꯤꯕ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ꯫ ꯌꯥꯡꯕꯅ ꯃꯃꯥꯡꯒꯤ ꯅꯥꯀꯟꯒꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯈ꯭ꯔꯦ꯫ ꯅꯟꯗꯤꯂꯥꯅ ꯃꯅꯤꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯆꯍꯤ 3 ꯍꯥꯏꯔꯛꯂꯤꯕꯤ ꯃꯥꯒꯤ ꯃꯁꯨ ꯑꯗꯨꯕꯨ ꯀꯣꯟꯈꯠꯇꯨꯅ ꯃꯥꯁꯨ ꯃꯅꯤꯡ ꯁꯤꯠꯇ ꯐꯝꯈ꯭ꯔꯦ꯫ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯗꯣꯛꯇꯔꯅ ꯌꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯋꯥꯔꯗꯇ ꯊꯝꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯃꯐꯝꯗꯨꯗ ꯂꯩꯕꯗ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯄꯨꯟꯁꯤꯕꯅ ꯇꯧꯗꯨꯅ ꯌꯨꯝꯗ ꯊꯤꯟꯕꯤꯈ꯭ꯔꯦ꯫ ꯌꯨꯝꯗꯁꯨ ꯃꯆꯜ ꯅꯨꯄꯤ ꯃꯊꯟꯇ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯁꯦꯟꯅꯖꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ." "ꯑꯍꯥ, ꯀꯩ ꯍꯥꯏꯒꯦ?" "ꯆꯠꯂꯣ, ꯁꯣꯐꯥꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ꯫ ꯑꯩ ꯑꯃꯨꯛ ꯉꯥꯛꯇꯪ ꯁꯦꯟꯅꯕꯤꯔꯒꯦ꯫ ꯅꯪ ꯉꯔꯥꯡꯗꯒꯤꯁꯨ ꯄꯣꯊꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧ꯫ ꯅꯪ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤꯀꯣ." ꯐꯝꯂꯝꯕꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯐꯥ ꯃꯅꯥꯛꯇ ꯆꯪꯈꯤꯗꯨꯅ ꯍꯤꯞꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨꯃꯗꯤ ꯎꯏꯁꯤꯟꯗ ꯂꯩꯔꯤ꯫ ꯄꯨꯟꯁꯤꯕ ꯍꯧꯒꯠꯇꯨꯅ ꯐꯤ ꯈꯔ ꯊꯥꯕ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯁꯨꯞꯆꯤꯟꯕꯤ꯫ "ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯐꯤꯚꯔ ꯈꯤꯇꯪ ꯇꯧꯕꯒꯤꯁꯨ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ꯫ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ." ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ꯫ "ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ." ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯕ ꯏꯜꯂꯤ꯫ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯌꯨꯝꯗ ꯍꯟꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯈꯔꯗꯪ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯃꯇꯥꯡꯅꯤ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯕ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫
ꯂꯦꯞꯄꯝꯕ ꯅꯨꯄꯥꯗꯨ ꯏꯐꯤꯡ ꯐꯤꯡꯅ ꯆꯠꯈꯤ꯫ ꯃꯪꯗꯨꯅ ꯂꯦꯞꯄꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯡꯖꯦꯜ ꯇꯝꯅ ꯄ꯭ꯔꯨꯞ ꯄ꯭ꯔꯨꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯍꯤꯗꯥꯛ ꯂꯩꯔꯨꯔꯒ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯗꯨ ꯈꯛꯇꯪ ꯂꯩꯔꯝꯕꯗꯨꯗ ꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯃꯆꯥ, ꯃꯃꯥꯗꯤ? ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯇꯝꯅ ꯅꯣꯝꯈꯤ꯫ ꯄꯨꯟꯁꯤꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯏꯆꯥꯕꯨ ꯀꯩꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯒꯦ? ꯍꯟꯗꯛꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯅꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯤꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯡ ꯌꯥꯡꯂꯤꯈꯩ ꯃꯇꯤꯛ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯌꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯈꯔ ꯃꯤ ꯂꯠꯄ ꯃꯐꯝ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯟꯒꯠꯅ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯡꯗ ꯊꯠꯈꯤ꯫ ꯑꯗꯨꯒ ꯃꯄꯤ ꯔꯥꯠ ꯊꯥꯡꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏ ꯐꯠ ꯐꯠ ꯂꯩꯗꯨꯅ ꯌꯦꯡꯈ꯭ꯔꯦ꯫ ꯃꯃꯥꯏ ꯐꯠ ꯐꯠ ꯂꯩꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯔꯣꯏ ꯍꯥꯏꯈꯤꯕꯗ, ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯤ? ꯂꯝꯉꯥꯟꯕ ꯅꯤꯡꯉꯝꯗꯅ, ꯂꯦꯝꯕꯤꯁꯅꯥ꯫ ꯂꯦꯝꯕꯤ ꯃꯄꯤ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯈꯥꯁꯨ ꯇꯥꯔꯛꯏ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯄꯣꯏ ꯍꯥꯏꯈꯤꯕꯗꯥꯏ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯍꯜꯂꯤꯕꯁꯦ? ꯍꯥꯏꯌꯨ, ꯁꯦ ꯈꯨꯝꯃꯣ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯍꯣꯠꯅꯔꯤꯉꯩ ꯅꯥꯀꯟ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄꯗ ꯇꯥꯔꯛꯏ, ꯉꯥꯟꯕ! ꯑꯅꯤꯃꯛ ꯌꯦꯡꯂꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯔꯁ ꯑꯣꯏꯅ ꯄꯨꯕꯤ ꯊꯥꯁꯅꯥꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯅ ꯏꯪꯈꯪ ꯈꯪꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯁꯥꯗ ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯊꯥꯁꯅꯥꯅ ꯉꯥꯟꯕꯗ ꯍꯪꯕꯗꯨ ꯇꯥꯔꯛꯏ, ꯀꯅꯥꯅꯣ ꯃꯥꯗꯤ? ꯂꯝꯉꯥꯟꯕꯅ ꯑꯃꯨꯛ ꯈꯨꯝꯈꯤꯕꯗꯨ ꯇꯥꯔꯛꯏ, ꯏꯃꯥꯟꯅꯕꯤꯅꯤꯗ꯫ ꯂꯦꯝꯕꯤ ꯏꯔꯥ ꯍꯧꯔꯛꯂꯤꯕ ꯃꯤꯁꯅꯥ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯅꯤꯡꯉꯝꯗ ꯌꯦꯡꯖꯍꯧꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯄꯨꯟꯁꯤꯕꯒ ꯊꯦꯡꯅꯔꯦ꯫ ꯄꯨꯟꯁꯤꯕꯅ, ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯑꯩꯅ ꯁꯣꯝꯗ ꯊꯤꯔꯨꯔꯤ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯉꯥꯟꯕꯒ ꯊꯦꯡꯅꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯍꯩꯅꯤꯡ ꯁꯤꯡꯅꯤꯡꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ, ꯉꯥꯟꯕꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ ꯃꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤꯕ꯫ ꯃꯍꯥꯛꯇꯤ ꯊꯣꯏꯗꯣꯛꯅ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯃꯗꯤ ꯄ꯭ꯔꯂꯤꯟꯗꯤ ꯁꯥꯊꯤꯅ ꯁꯣꯛꯈꯤ ꯑꯃꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯑꯀꯤꯕ ꯐꯥꯎꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯦꯛꯁꯤꯗꯦꯟ ꯃꯐꯝꯗ ꯇꯥꯍꯧꯕ ꯄ꯭ꯔꯂꯤꯟꯒꯤ ꯐꯣꯟꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯄꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯔꯝꯕꯅꯤ꯫ ꯃꯗꯨꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯉꯥꯟꯕꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯏꯟꯊꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯂꯥꯜꯂꯝꯂꯦ꯫ ꯄ꯭ꯔꯂꯤꯟꯅ ꯏꯟꯊꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ꯫ ꯈꯨꯜꯂꯤꯕ ꯄ꯭ꯔꯂꯤꯟꯒꯤ ꯐꯣꯟꯅꯤ ꯍꯥꯏꯔꯤꯕꯗꯨ ꯄ꯭ꯔꯂꯤꯟꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯉꯥꯟꯕꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯀꯝꯗꯧꯕ? ꯃꯄꯥꯅ ꯉꯥꯟꯕꯕꯨ ꯀꯧ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯅꯤ꯫ ꯍꯥꯟꯅꯅ ꯃꯃꯥꯡꯗ ꯌꯥꯅꯤꯡꯗꯕ ꯂꯩꯈ꯭ꯔꯕꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯉꯥꯟꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯈꯤꯕꯅꯤ꯫ ꯈꯟꯊꯔꯛꯄꯗ ꯍꯦꯟꯅ ꯊꯃꯣꯏ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯔꯥꯜ ꯂꯩꯇ ꯃꯔꯥꯜ ꯄꯤꯕꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯦꯟꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯔꯤꯒꯤ ꯃꯍꯥꯛꯀꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯥꯔꯨꯗꯕꯅꯣ ꯈꯟꯈꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯇꯥꯟꯅꯗꯨꯅ ꯉꯥꯟꯕꯕꯨ ꯖꯦꯜꯗꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯅꯕ ꯁꯨ ꯃꯥꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯕꯨ ꯊꯣꯛꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯒ ꯇꯥꯏꯑꯣꯟꯅꯅ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯅꯪꯒꯤ ꯃꯥꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯔꯣꯏ꯫ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅꯁꯨ ꯂꯩꯈꯤꯕꯅꯤ ꯅꯨꯄꯥ ꯑꯗꯣ꯫ ꯎꯄꯥꯏ ꯂꯩꯇ ꯂꯦꯝꯕꯤ
ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯋꯥꯍꯟꯈ꯭ꯔꯦ ꯈꯜꯂꯨꯕꯅ ꯋꯥꯍꯩ ꯑꯃꯁꯨ ꯍꯥꯏꯕ ꯉꯝꯗ ꯉꯥꯟꯕꯒꯤ ꯃꯥꯡꯗ ꯂꯦꯞꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯑꯁꯣꯝꯗꯅ ꯉꯥꯟꯕ ꯋꯥꯈꯜꯗ ꯂꯦꯝꯕꯤꯕꯨ ꯈꯟꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯉꯩ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯂꯣꯠꯅꯕ, ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯅꯕ, ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯄꯤꯅꯕ, ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯅꯣꯛꯃꯤꯟꯅꯕ ꯄꯨꯝꯕ ꯋꯥꯈꯜꯗꯨꯗ ꯆꯨꯗꯨꯅ ꯂꯩꯔꯤ, ꯀꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤ ꯐꯣꯟꯗ ꯅꯝꯕꯔ ꯃꯁꯛ ꯈꯪꯗꯕ ꯑꯃꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯉꯥꯟꯕꯅ "ꯍꯜꯂꯣ, ꯀꯅꯥ?" ꯄꯨꯟꯁꯤꯕꯅ "ꯑꯩ ꯄꯨꯟꯁꯤꯕ, ꯂꯦꯝꯕꯤꯒꯤ ꯅꯨꯄꯥꯅꯤ." "ꯑꯣ, ꯀꯔꯤ ꯂꯩꯔꯦ?" "ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯊꯨꯕꯁꯤꯗ ꯅꯪ ꯑꯩ ꯑꯃꯨꯛꯇꯪ ꯎꯅꯁꯤ." "ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯒꯗꯕꯅꯣ?" "ꯃꯇꯥꯡꯁꯦ ꯅꯪꯁꯨ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯜꯂꯤ." "ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ." ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯇꯥꯡꯗ ꯁꯥꯒꯗꯕꯅꯤ." ꯐꯔꯦ, ꯎꯅꯁꯦ ꯍꯥꯏꯕ ꯃꯐꯝꯗꯣ ꯍꯥꯏꯕꯤꯔꯛꯂꯣ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ." ꯄꯨꯟꯁꯤꯕꯅ ꯃꯐꯝꯗꯣ ꯍꯥꯏꯔꯛꯄꯗꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯧꯕꯒ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯌꯧꯔꯛꯂꯤ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕ ꯌꯧꯔꯛꯂꯤ꯫ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯉꯥꯟꯕꯕꯨ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯉꯥꯟꯕ." ꯉꯥꯟꯕ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯃꯈꯥ ꯇꯥꯔꯛꯏ, "ꯊꯣꯏꯕꯤꯁꯦ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯅꯪ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ." ꯉꯥꯟꯕ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯅ꯫ "ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯑꯁꯥꯕ ꯅꯨꯄꯥꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅ ꯅꯪꯕꯨ ꯉꯥꯏꯖꯔꯛꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯁꯛꯇꯝꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯁꯛꯇꯝ ꯎꯒꯦ ꯐꯪꯗ꯭ꯔꯤ꯫ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯟꯒꯦ ꯈꯟꯈꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯆꯦꯠꯄꯗꯨꯅ ꯍꯦꯟꯈꯤꯕꯅ ꯑꯩꯅ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯝ ꯈꯔꯒꯤ ꯁꯝꯕꯜ ꯑꯣꯏꯔꯨꯕ ꯈꯛꯇꯅꯤ ꯑꯩꯗꯤ꯫ ꯁꯝꯕꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯨꯕ ꯃꯃꯥ ꯃꯆꯥꯕꯨ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯂꯥꯟꯅ ꯎꯕꯗ ꯅꯪꯗꯤ ꯌꯥꯎꯈꯤꯅꯨ ꯉꯥꯟꯕ." ꯉꯥꯟꯕ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ, "ꯀꯩꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ." "ꯃꯆꯥ ꯁꯅꯥꯒꯤ ꯑꯁꯦꯡꯕ ꯃꯄꯥ ꯑꯃ ꯂꯩꯅ ꯑꯌꯣꯛꯄ ꯃꯄꯥ ꯁꯥꯕ ꯑꯩꯕꯨ ꯊꯝꯕꯗꯣ ꯂꯦꯝꯕꯤꯅ ꯄꯥꯝꯗꯦ ꯉꯥꯟꯕ꯫ ꯅꯪꯒ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯨꯝ ꯁꯣꯛꯆꯤꯟꯕ ꯍꯦꯟꯈ꯭ꯔꯦ꯫ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯂꯨꯕꯗꯤ ꯃꯇꯝ ꯈꯔꯇꯪꯒꯤ ꯋꯥꯅꯤ꯫ ꯂꯥꯏꯐꯇꯥꯏꯝꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕ ꯃꯄꯨ ꯅꯪꯅ ꯁꯦꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ?" ꯄꯨꯟꯁꯤꯕ ꯉꯥꯟꯕꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯃꯥꯅꯤ, ꯊꯣꯏꯕꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯄꯨꯗꯣ ꯑꯩ ꯅꯠꯇꯦ ꯉꯥꯟꯕ, ꯅꯪꯅꯤ, ꯅꯪ." ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯟꯁꯤꯞ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯔꯥꯜ ꯂꯩꯇ꯭ꯔꯦ ꯈꯪꯂꯛꯄꯗꯨꯅ ꯃꯁꯥꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯍꯦꯜꯂꯕꯁꯨ ꯃꯥꯒꯤꯗꯤ ꯅꯪ ꯂꯩꯔꯤꯀꯣ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯂꯧꯕ ꯆꯠꯈꯤꯕ ꯃꯍꯥꯛꯇꯤ ꯅꯪꯕꯨꯗꯤ ꯄꯨꯔꯛꯇ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯊꯋꯥꯏ ꯂꯧꯒꯦ ꯐꯥꯎꯕ ꯇꯧꯈꯤ꯫ ꯃꯇꯝ ꯆꯥꯅ ꯑꯩꯅ ꯊꯦꯡꯅꯕꯗꯒꯤ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯒ ꯇꯥꯟꯅꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯪꯒꯤ ꯃꯥꯒꯤ ꯃꯔꯨꯞꯅꯤ, ꯃꯔꯨꯞ." ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯉꯥꯟꯕ ꯅꯤꯡꯉꯝꯗꯕ ꯑꯃ ꯑꯃꯨꯛ ꯍꯥꯞꯈ꯭ꯔꯦ꯫ ꯊꯨꯅꯃꯛ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕ ꯄꯣꯛꯂꯛꯈꯤ꯫
ꯁꯣꯝꯗꯅ ꯂꯦꯝꯕꯤꯁꯤꯅ ꯃꯆꯥꯕꯨ ꯁꯨꯝꯕꯤꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯊꯔꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤ ꯎꯏꯁꯤꯟꯈꯤ ꯑꯗꯨꯕꯨ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯕ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯝ ꯐꯪꯕꯗ ꯂꯦꯝꯕꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯂꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯉꯥꯟꯕ ꯎꯅꯕ ꯆꯠꯈꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯕꯛ ꯂꯣꯏꯅ ꯆꯠꯅꯈꯤꯕ ꯃꯇꯥꯡꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯒꯦꯠꯁꯨ ꯂꯣꯜꯂꯤꯕꯅꯤ ꯃꯅꯨꯡꯗ ꯑꯗꯨꯕꯨ ꯃꯇꯧ ꯀꯝꯗꯧꯅ ꯅꯨꯄꯥ ꯑꯗꯨ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯜ ꯀꯥꯗꯨꯅꯕꯨ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯝꯗꯧꯅ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯤꯕꯅꯣ? ꯁꯣꯝꯗꯁꯨ ꯉꯥꯟꯕ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯅꯩ꯫ ꯄꯨꯟꯁꯤꯕꯅ ꯂꯦꯝꯕꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯤ꯫ ꯂꯝꯉꯥꯟꯕ ꯀꯞꯁꯨ ꯀꯞꯄꯤ, ꯅꯣꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯃꯈꯣꯏꯅ ꯒꯦꯠ ꯌꯧꯁꯤꯜꯂꯛꯄꯗ ꯃꯅꯨꯡꯗ ꯒꯦꯠ ꯂꯣꯟꯕꯗꯨꯗ ꯄꯨꯟꯁꯤꯕ ꯍꯣꯔꯟ ꯄꯤꯗꯨꯅ ꯃꯥ ꯂꯥꯛꯂꯤ ꯍꯥꯏꯕ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ꯫ ꯃꯅꯨꯡꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯇꯨꯅ ꯂꯦꯝꯕꯤꯁꯅꯥꯗ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯔꯤꯅꯣꯅꯦ ꯈꯟꯅ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯀꯛꯊꯠꯂꯛꯏ꯫ ꯃꯦꯁꯦꯖ ꯊꯥꯒꯦ ꯇꯧꯔꯤꯉꯩ ꯃꯈꯣꯏꯒꯤ ꯒꯦꯠꯇꯣ ꯈꯪꯍꯥꯡ ꯍꯥꯡꯂꯛꯄꯗꯨꯗ ꯅꯨꯄꯥ ꯑꯅꯤꯃꯛ ꯄꯨꯟꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯇꯧꯔꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯂꯦꯝꯕꯤꯁꯅꯥ ꯃꯆꯥꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯤꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯒꯦꯠ ꯃꯅꯨꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗꯨ ꯍꯦꯛ ꯎꯕꯗ ꯒꯥꯔꯤꯗ ꯐꯝꯂꯕ ꯅꯨꯄꯥ ꯑꯅꯤꯃꯛ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯂꯦꯝꯕꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯒꯦꯠ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯄꯨꯟꯁꯤꯕ ꯍꯥꯟꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯉꯥꯟꯕꯁꯨ ꯂꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯉꯥꯟꯕ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯪꯂꯛꯏ, "ꯅꯪ ꯁꯣꯛꯇꯕ꯭ꯔꯥ?" "ꯅꯪ ꯁꯣꯛꯇꯕ꯭ꯔꯥ? ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ?" "ꯀꯩꯗꯧꯔꯛꯏ ꯃꯥꯅ?" ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯎꯕ ꯐꯪꯉꯔꯣꯏ ꯈꯟꯖꯔꯨꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯒ ꯃꯥꯕꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ తాꯔꯨꯕꯗ ꯂꯦꯝꯕꯤ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯂꯝꯕ ꯄꯨꯝꯕ ꯀꯥꯎꯈꯤꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯔꯥ ꯑꯣꯏꯅ ꯃꯤꯠꯂꯨꯗ ꯆꯦꯜꯂꯔꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯗꯨꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯥꯟꯕꯗꯤ ꯊꯃꯣꯏ ꯇꯅꯤꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯣ ꯃꯊꯋꯥꯏ ꯁꯣꯛꯂꯤ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯐꯝ ꯈꯪꯗ ꯃꯥꯒꯤ ꯇꯥꯏꯅꯐꯝ ꯊꯤꯔꯛꯄꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯐꯨꯊꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯡꯅꯁꯨ ꯊꯣꯛ ꯊꯣꯛ ꯀꯥꯎꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯣꯂꯔꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯌꯥ ꯆꯤꯛꯂꯒ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯍꯥꯏꯌꯨ, ꯅꯪ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ?" ꯂꯦꯝꯕꯤ ꯃꯆꯥꯒꯤ ꯃꯃꯤꯠꯄꯨ ꯃꯈꯨꯠꯅ ꯇꯞꯅ ꯈꯨꯝꯖꯤꯟꯗꯨꯅ ꯃꯥꯁꯨ ꯉꯥꯟꯕꯒꯤ ꯑꯀꯤꯕ ꯁꯥꯖꯠꯄꯨ ꯈꯥꯝꯖꯤꯟꯕ ꯉꯝꯗ ꯂꯩꯔꯕꯗ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯊꯣꯛꯇ ꯉꯁꯥꯏꯁꯨ ꯃꯥꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯐꯨꯈꯤꯕꯒꯤ ꯃꯁꯥ ꯁ꯭ꯔꯣꯛ ꯁ꯭ꯔꯥꯛ ꯇꯥꯔꯕꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯂꯝꯉꯥꯟꯕꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯅ ꯍꯟꯗꯦ ꯉꯥꯟꯕ꯫ ꯀꯣꯟꯅ ꯊꯪꯗ ꯄꯨꯟꯁꯤꯕꯅ, "ꯉꯥꯟꯕ, ꯁꯦ, ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯆꯥꯊꯣꯏꯕꯤꯁꯦ ꯀꯤꯔꯦ, ꯌꯦꯡꯉꯣ ꯇꯨ, ꯉꯥꯟꯕ." ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯣꯂꯔ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯆꯥꯅ ꯌꯥꯡꯕꯒ ꯅꯟꯗꯤꯂꯥꯒꯁꯨ ꯂꯥꯛꯂꯦ꯫ ꯄꯨꯂꯤꯁꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ
ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯄꯔꯂꯤꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯖꯤꯇꯦꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯖꯤꯇꯦꯁꯄꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯨꯗ ꯉꯥꯟꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯀꯧꯔꯛꯏ ꯃꯆꯥꯕꯨ꯫ "ꯄꯄꯥꯒꯤ ꯊꯣꯏꯕꯤ, ꯏꯆꯥ ꯊꯣꯏꯕꯤ"꯫ ꯂꯦꯝꯕꯤꯅ ꯄꯝꯂꯤꯕ ꯃꯆꯥ ꯑꯗꯨ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯛꯄꯗ ꯉꯥꯟꯕ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯂꯧꯗꯨꯅ ꯄꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ ꯃꯥꯒꯤ ꯂꯦꯝꯕꯤ ꯁꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯇꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯌꯥꯡꯕ ꯑꯃꯗꯤ ꯅꯟꯗꯤꯂꯥ ꯂꯦꯞꯂꯤꯕ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯒ ꯃꯆꯥ ꯄꯨꯟꯁꯤꯕꯕꯨ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯃꯆꯥꯅ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯉꯤ ꯃꯆꯥꯗ꯫ ꯑꯗꯨꯒ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯌꯥꯡꯕꯅ꯫ "ꯃꯇꯝ ꯀꯨꯏꯅ ꯏꯆꯥꯅ ꯃꯄꯨ ꯃꯁꯛ ꯈꯪꯗ ꯁꯦꯟꯅꯖꯔꯛꯄ ꯈꯨꯗꯣꯜ ꯑꯁꯦ ꯃꯤꯍꯧꯔꯨꯔꯅꯨ꯫ ꯅꯪꯅ ꯄꯥꯝꯈꯤꯕꯗꯤ ꯑꯁꯤ ꯅꯠꯇꯦ꯫ ꯃꯄꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯈꯨꯠꯁꯤꯟꯅꯕꯗꯨ ꯅꯠꯇ꯭ꯔꯥꯅꯦ?" ꯄꯨꯟꯁꯤꯕ ꯇꯞꯅ꯫ "ꯕꯕꯥ", ꯅꯟꯗꯤꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣ, ꯃꯄꯥ ꯑꯁꯤꯕꯨ ꯎꯖꯕꯗ ꯏꯁꯨꯅ ꯍꯔꯥꯎꯅ ꯅꯣꯛꯆꯕ ꯃꯤꯅꯣꯛ꯫ ꯑꯗꯨꯒ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯏꯆꯥ ꯂꯦꯝꯕꯤ ꯁꯅꯥꯁꯦ ꯅꯣꯛꯄ ꯀꯞꯄ ꯍꯥꯏꯕꯗꯨꯃ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯉꯁꯤꯒꯤ ꯀꯞꯂꯕꯁꯨ ꯃꯅꯤꯡ ꯇꯝꯅ, ꯅꯣꯛꯂꯕꯁꯨ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯤꯕꯁꯦ ꯎꯔꯒ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄ ꯇꯝꯂꯁꯤ ꯅꯨꯄꯥ ꯃꯆꯥ"꯫ ꯁꯣꯝꯗꯁꯨ ꯉꯥꯟꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯈꯖꯥꯏꯗ ꯆꯨꯞꯄꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯖꯗꯨꯅ ꯑꯄꯟꯕ ꯂꯩꯇ ꯍꯥꯏꯔꯛꯏ, "ꯃꯥꯅꯤ, ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯄꯨꯗꯤ ꯑꯩꯅꯤ"꯫